ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯤꯇꯔꯁ ꯃꯨꯕꯥꯡꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯍꯥꯏꯕ ꯑꯆꯝꯕꯗꯣ ꯄꯥꯟ ꯏꯔꯣꯝꯕ ꯑꯗꯨꯗꯒꯤ ꯕꯣꯔꯥ ꯑꯗꯨꯗꯒꯤ ꯀꯣꯠꯅꯕ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ ꯃꯣꯔꯣꯛ ꯃꯦꯠꯄꯗꯨꯁꯨ ꯈꯔ ꯌꯥꯎꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯌꯥꯝ ꯐꯨꯊꯔꯁꯦꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯉꯝꯒꯗ꯭ꯔꯥ ꯉꯝꯅꯤ ꯉꯝꯒꯅꯤꯅ ꯆꯥꯛ ꯃꯌꯥꯝꯁꯨ ꯎꯕꯗꯩꯕꯣ ꯕꯣꯔꯥ ꯃꯌꯥꯝꯁꯤꯒ ꯃꯤꯁꯦ ꯈꯔ ꯉꯝꯗꯣꯏꯅꯤ. ꯄꯤꯛꯄꯅꯤꯅ ꯃꯤꯁꯦ ꯈꯔ ꯄꯤꯛꯄꯅꯤꯅ ꯑꯋꯥꯡꯕꯗ ꯐꯝꯈ꯭ರೆ ꯑꯩꯉꯣꯟꯗ ꯋꯥꯡꯈ꯭ꯔꯦ ꯃꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯁꯦ ꯀꯨꯏꯅ ꯉꯥꯡꯗꯕꯤꯗ ꯆꯥꯕꯅꯕ ꯇꯧꯔꯁꯦ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯌꯥꯝꯅ. ꯂꯥꯝꯃꯦ ꯂꯥꯝꯃꯝꯃꯅꯤ ꯆꯨꯖꯥꯛ ꯆꯥꯁꯤꯜꯂꯨꯔꯒ ꯑꯁ ꯇꯨꯝꯈ꯭ꯔꯦꯗ. ꯊꯥꯒꯦ ꯑꯗꯣ ꯊꯥꯏ ꯊꯝꯃꯣꯁꯤꯗ ꯃꯇꯥꯏ ꯊꯝꯒꯦꯔꯥ ꯅꯍꯥꯟ ꯁꯤ ꯍꯥꯟ ꯆꯥꯔꯛꯑꯣꯕ ꯑꯩꯗꯤ ꯁꯤ ꯅꯪ ꯏꯕꯥꯅꯤ ꯆꯥꯗꯣꯏꯅꯤꯅꯦ ꯁꯤ ꯑꯗꯨꯝ ꯊꯝꯕꯁꯤ ꯁꯥꯏ. ꯆꯥꯍꯧꯔꯤꯁꯦ ꯐꯥꯁ ꯕꯥꯏꯠꯁꯤꯗꯤ ꯈꯔ ꯆꯥꯎꯅ ꯅꯝꯁꯦ ꯑꯁ ꯑꯩꯗꯤ ꯄꯥꯏꯔꯣꯝꯁꯦ ꯍꯩꯇꯦꯕ ꯄꯥꯏꯕ. ꯑꯩ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯈꯪꯗꯦꯗ. ꯅꯨꯡꯉꯥꯏꯇꯦꯍꯦ ꯂꯥꯛꯑꯁꯤꯁꯨ ꯈꯔ ꯄꯤꯛꯑꯦꯗ. ꯄꯥꯏꯔꯣ. ꯐꯖꯔꯦ ꯉꯥꯏꯈꯣ. ꯚꯤꯗꯤꯑꯣ ꯅꯝꯕ꯭ꯔꯥ ꯆꯒꯣꯝ ꯄꯥꯏꯅ ꯍꯣꯠꯅꯕꯗ ꯑꯦ ꯀꯩꯅꯣ ꯇꯧꯋꯦꯀꯣ. ꯁꯤ ꯂꯩꯔꯝꯃꯦ. ꯑꯩ ꯅꯨꯡꯊꯤꯟ ꯑꯌꯨꯛ ꯇꯨꯝꯕꯗꯒꯤ ꯅꯨꯡꯊꯤꯟ ꯍꯧꯒꯠꯄꯗꯒꯤ ꯃꯥꯏꯟ ꯀꯩꯝ ꯇꯥꯗ꯭ꯔꯦ ꯇꯜꯂꯕ. ꯇꯥꯗꯦ. ꯃꯨꯛꯕꯥꯡ ꯂꯣꯏꯔ ꯏꯔꯨꯖꯔꯒꯦ ꯇꯧꯅꯤ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ. ꯈꯔ ꯆꯤꯡꯅꯒꯦ ꯌꯥꯗꯦ ꯄꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯍꯥꯎꯕ꯭ꯔꯥ. ꯌꯥ. 괜찮아. ꯃꯥꯏ ꯄꯣꯠ ꯈꯔ ꯂꯤꯔꯦꯗ ꯅꯧꯏ ꯀꯥꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯒ. ꯍꯌꯦꯡ ꯀꯝꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯦ. ꯃꯥꯅ ꯈꯜꯂ ꯃꯊꯛ ꯇꯧꯔꯒ ꯄꯤꯁꯤꯜꯂꯛꯑꯦ. ꯅꯨꯄꯥꯅ ꯌꯥꯔꯅꯤ ꯇꯧꯁꯤꯜꯂꯛꯏꯅꯦ. ꯑꯍꯟ ꯆꯥꯛꯁꯤꯗꯤ ꯀꯩꯅꯣ ꯃꯁꯤ ꯂꯩꯅꯤꯡꯗꯦꯗ ꯆꯥꯛꯈꯨꯝ ꯆꯥꯎꯕꯤ ꯇꯧꯕ ꯃꯤꯅ ꯉꯥꯡꯖꯔꯁꯅꯤ. ꯅꯪꯁꯦ ꯈꯔ ꯅꯪꯃꯟꯈ꯭ꯔꯦ. ꯏꯔꯣꯝꯕꯁꯦ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯈꯔ ꯅꯪꯉꯦꯕ. ꯐꯖꯔꯦ. ꯍꯥꯏꯗꯣꯔꯛꯑꯒꯦ. ꯑꯁꯥꯡꯕ ꯑꯃ ꯄꯥꯏꯔ ꯅꯝꯃꯦ. Skulle
이 빵이 너무 자. 아, 이제 하이트. 하이트 어디 빠ขึ้다. 이건 너무 안 돼. gì đấy 이게 많이. một tuần cái ra rồi 그다 찢다 왜? 뭐라 하지 하고. cái lấy thùng cái tấp đi vào này 몸띠 버만해 누가 đi vào bị sao lệ 어디 비슬래? cái thằng 너네 디 뭐라 하러 그래? đâu có thể con thể hay năng bộ đạn ta sao mà hàn 이 짝지 영원한 딱 하면 그다음 니 아 띠디 떨어 본다요. à nó gồm như 이씨 너무 전빙 너무. 어두 자도디 나는 자네 땀 엄청 좋은 후보주 난 잘해 왜냐 cái không à xe nung xì lagi 볶음장이야 하 볶음장 이렇게 bạc khóm chân kìa cây bạc khóm này chứ 볶음 미용 먹어 cây bạc khóm sẽ lỗ đi 아 가지 막 구네 보리 보랑 내가 농들 아미트라 누가 이노 거의 맨날 가오래 볶은 거지 cái nó bạc khóm chưa 막 구지네 거 보리 보랑 누가 이노 지나 menunggu bosnya mau Amitra. Amitra nang je hay của mà lại khi hôm là hôm mà hay gì vậy? Ya bây giờ mà nó rồi lại đúng cái này khi hôm là người mani nó tới nó tiền hại luôn nó tiền quoi? chân là phải tại anh này đi chỗ. Ai hay thái bông này mà. thái bông thì sao mà? mà nó copy đó nè. Khi hôm thì nó mà. mà sinh mà mình tôi giàu rồi nè. chả này cái đúng cái nó tiền hại rồi. ai mà đi man đi này năng ở tôi chờ được rồi nói chung ai hoặc khăn lạc của tôi nó hay nó hay là biếm chả lồng này không? Rồi hỏi
ꯄꯥꯈꯣꯡꯒ ꯄꯥꯈꯣꯡꯁꯦ ꯐꯖ ꯐꯖꯕ ꯌꯥꯝ ꯂꯩꯕꯅꯤ ꯀꯥꯎꯔꯦꯅꯦ ꯆꯥꯛꯄꯨꯗꯤ ꯆꯥꯔꯤꯕ ꯑꯃ ꯊꯤꯜꯂꯛꯀꯦ ꯀꯩ ꯑꯃꯥꯡꯁꯪ ꯑꯦꯂꯣꯄ꯭ꯂꯦꯟ ꯀꯩꯅꯣ ꯀꯔꯤ ꯑꯩꯈꯣꯏꯅꯣ ꯑꯗꯨꯒꯨꯝꯕꯗꯤ ꯈꯪꯗꯦ ꯑꯥꯏꯗꯤꯌꯥ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕꯗꯤ ꯑꯃꯥꯡꯁꯪ ꯑꯦꯂꯣꯄ꯭ꯂꯦꯟ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨ ꯑꯗꯨꯒꯨꯝꯕꯗꯤ ꯑꯥꯏꯗꯤꯌꯥ ꯂꯩꯇꯦ ꯊꯣꯛꯂꯛ ꯋꯥꯈꯜ ꯊꯣꯛꯇꯦ ꯑꯍꯤꯡꯒꯣꯏ ꯍꯥꯏꯗꯤ ꯅꯪꯅ ꯄꯥꯈꯣꯡ ꯐꯛ ꯆꯠꯂꯛꯄ ꯀꯥꯟꯗ ꯁꯨꯝ ꯀꯩꯒꯨꯝꯕ ꯌꯥꯏ ꯀꯥꯏ ꯈꯟꯕꯗꯣ ꯑꯗꯨꯗ ꯂꯥꯛꯏꯗꯅ ꯍꯦꯛꯇ ꯑꯦꯅꯤ ꯑꯗꯨ ꯊꯣꯛꯇꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯅꯪ ꯍꯧꯖꯤꯛ ꯀꯣꯏꯁꯟꯗꯨꯗꯤ ꯌꯥꯝ ꯑꯩꯈꯣꯏ ꯑꯍꯟ ꯍꯥꯏꯔꯒ ꯀꯩꯅꯣ ꯅꯤꯡꯁꯤꯡꯉꯦ ꯃꯌꯥꯝꯅ ꯑꯍꯟ ꯀꯧꯒꯅꯨ ꯍꯥꯏꯗꯣ ꯑꯍꯟꯁꯦ ꯑꯍꯟꯒꯤ ꯃꯤꯡꯁꯦ ꯅꯤꯛ ꯅꯦꯝꯅꯦꯕ ꯅꯠꯇ꯭ꯔꯥ ꯍꯥ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤꯗ ꯃꯌꯥꯝ ꯑꯉꯥꯡ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯑꯍꯟ ꯂꯣꯏ ꯀꯧꯅꯩꯑꯕ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯗꯥ ꯁꯨꯖꯟꯗ ꯀꯧꯕꯁꯦ ꯑꯗꯨꯝ ꯍꯩꯅꯔꯝꯃꯣꯏꯗ ꯍꯩꯅꯕ꯭ꯔꯣ ꯀꯧꯗꯤ ꯈꯔ ꯍꯩꯅꯕꯗꯤ ꯋꯥꯠꯂꯝꯅꯤ ꯁꯨꯝ ꯀꯃꯟ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯤꯡꯗꯤ ꯌꯥꯝ ꯌꯥꯝꯃꯦꯗ ꯑꯃꯅ ꯑꯃ ꯀꯧꯅꯤ ꯑꯃꯅ ꯑꯃ ꯀꯧꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯆꯥꯖꯔꯔꯣꯏ ꯂꯤꯃꯜꯂꯦꯕ ꯀꯥꯏꯗꯒꯤ ꯀꯣ ꯑꯅꯧꯕ ꯃꯇꯣꯟꯁꯨ ꯆꯥꯕ ꯌꯥꯏ ꯀꯩꯅꯣ ꯂꯧꯊꯣꯛꯑꯨꯔꯗꯤ ꯃꯇꯣꯟꯒꯩꯁꯦ ꯑꯩ ꯎꯔꯦ ꯅꯪꯒ ꯆꯥꯃꯤꯟꯅꯗ ꯑꯩ ꯅꯣꯏꯔꯅꯤꯕ ꯌꯥꯔꯣꯏ ꯃꯤ ꯑꯅꯤ ꯁꯨꯔꯛꯀꯦ ꯑꯩꯅ ꯂꯣꯏ ꯆꯥ ꯂꯩꯔꯦ ꯌꯥꯗ꯭ꯔꯣ ꯑꯅꯤ ꯑꯍꯨꯝ ꯀꯣꯠꯂꯨꯔꯣ ꯌꯥꯅꯤ ꯌꯥꯔꯦ ꯅꯁꯨꯅ ꯑꯩ ꯑꯣꯀꯦ ꯆꯥꯁꯟꯃꯤꯟꯅꯁꯦ ꯑꯁ ꯑꯩ ꯌꯥꯔꯣꯏ ꯆꯥꯅꯤ ꯉꯁꯥꯏ ꯀꯣꯠꯅꯕꯁꯦ ꯑꯗꯨ ꯃꯆꯤ ꯁꯨꯡꯌꯦꯡ ꯌꯦꯡꯉꯝꯗꯦꯗ ꯑꯁ ꯑꯩꯉꯣꯟꯗ ꯊꯥꯡꯖꯜꯂꯒ ꯅꯪꯅ ꯉꯥꯡꯉꯛꯏꯗꯨ ꯀꯩꯅꯣ ꯆꯥꯎ ꯍꯥꯏꯅꯦ ꯆꯥꯛꯄꯨꯗꯤ ꯃꯌꯥꯝ ꯆꯥ ꯉꯝꯈꯤꯅꯦꯕꯀꯣ ꯑꯗꯣ ꯍꯌꯦꯡ ꯁꯥꯟꯅꯕꯁꯨ ꯈꯤꯇꯪ ꯈꯟꯗ ꯌꯥꯗꯕ ꯑꯗꯨꯅ một cái chả hộp đâu nhang này màu này 네. nhang có sao 저도 시카리도 자살로 것도 야래. 레몬 뭐도 미나 림 해도네 레몬 레고 랭아 뜨니 난 강다 바이네 아디 experience 딱 내. 매우 ngạc 거. 야도 야말래. 아니 함 얌. 짝수 얌네. 많이 좀 또이 떡실라야지. ꯃꯊꯪꯗꯗꯤ ꯑꯩꯈꯣꯏꯅ ꯃꯨꯛꯕꯥꯡ ꯀꯧꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯧꯔꯛꯄꯁꯤꯗ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯆꯥꯕ ꯀꯥꯡꯕꯨꯗꯨꯗ ꯍꯥꯟꯅ ꯎꯠꯀꯦ ꯑꯩꯈꯣꯏꯅ ꯆꯥꯔꯤ ꯈꯖꯤꯛꯇꯪꯅꯤ ꯃꯣꯏꯅ ꯆꯥꯔꯛꯄꯗꯤ ꯂꯣꯏꯔꯦ ꯃꯨꯛꯕꯥꯡꯗꯤ ꯃꯣꯏꯅ ꯇꯧꯗꯧꯅꯦ ꯍꯥꯏꯒꯗꯧꯕꯅꯤ
ꯃꯊꯪꯗꯤ ꯏꯁꯀꯦꯇꯤꯡ ꯑꯣꯏꯅ ꯁꯤꯅꯦ ꯇꯧꯒꯦ ꯑꯩꯈꯣꯏ ꯏꯁꯀꯦꯇꯤꯡꯒ ꯑꯣꯛꯇ ꯃꯣꯏ ꯅꯍꯥꯟ ꯀꯥꯔꯒ ꯁꯛ ꯀꯥꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯥꯏꯊꯤ ꯄꯤꯒꯅꯤ ꯁꯤꯗꯤ ꯍꯩꯅꯔꯣꯏ ꯁꯟ ꯆꯥꯕꯗꯤ ꯆꯥꯛꯍꯧꯗꯗꯤ ꯆꯥꯕ ꯍꯥꯏ ꯊꯕꯛꯒ ꯁꯟꯁꯥ ꯂꯩꯃꯝꯕꯗꯤ ꯃꯤ ꯉꯥꯛꯀꯅꯤꯃꯦ ꯑꯗꯨ ꯍꯥꯏ ꯄꯥꯂꯦꯝꯒꯤ ꯃꯣꯔ ꯃꯦꯠꯄꯗꯣ ꯑꯗꯨꯒ ꯃꯥꯟꯅꯩꯌꯦꯕ ꯃꯣꯏ ꯃꯣꯔ ꯃꯦꯠꯄ ꯍꯥꯎꯋꯦ ꯀꯣꯠꯁꯜꯂꯣ ꯂꯣꯏꯁꯟ ꯊꯣꯛꯑꯁꯤ ꯑꯗꯨ ꯋꯥꯔꯦ ꯅꯪ ꯋꯥꯔꯦ ꯑꯩ ꯀꯩ ꯑꯣꯏꯔꯝꯅꯤ ꯀꯣꯠꯅꯕꯗꯨꯗꯤ ꯀꯣꯠꯅꯕꯁꯤꯒ ꯀꯣꯠꯂꯒ ꯆꯥꯊꯣꯛꯑꯗꯕꯅꯤ ꯆꯥꯊꯣꯛꯅꯤꯡ ꯌꯦꯡꯅꯤꯡꯉꯦ ꯀꯣꯠꯅꯕꯗꯤ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯄꯥꯝꯃꯦ ꯍꯥꯏꯔꯒ ꯑꯃꯇꯪ ꯊꯠ ꯅꯠꯇꯦ ꯑꯅꯤ ꯑꯍꯨꯝ ꯊꯠ ꯇꯧꯅꯤ ꯉꯥꯡꯉꯕ ꯌꯥꯔꯅꯤ ꯕ꯭ꯔꯣꯆꯣ ꯁꯦ ꯑꯗꯨꯒꯩꯅꯦ ꯆꯦꯂꯦꯟꯖ ꯆꯣꯡꯕꯗꯤ ꯍꯟꯗꯛ ꯂꯣꯏꯔꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯔ ꯅꯪ ꯊꯝꯃꯝꯃꯤꯕ ꯆꯥꯡꯗꯨ ꯑꯗꯨꯗꯤ ꯑꯗꯨꯝ ꯈꯪꯉꯝꯃꯤ ꯌꯥꯝꯃꯟꯈ꯭ꯔꯦꯅ ꯍꯥꯏꯗꯣꯏꯅꯦ ꯍꯥꯏꯗ꯭ꯔꯣ ꯌꯥꯝꯗꯤ ꯌꯥꯝꯃꯦ ꯉꯁꯤꯗꯣ ꯀꯥꯔ